Koki MLA singna Manipurda anauba lengak sembada senterna mantiknari. Central BJP lengakna PR thamliba Manipur state popular government ama athubada semna bohotnariba sida Koki MLA singna karigumba centerna makoina taliba dabi union territory with legislature pigani haibigi aiba insurance pirabadi government lengak sembigi tharang sida Koki MLA singna support tawgani haina phongdokre. Deprin lauba interview amada Chusampur district ki Saikot AC digi karakpa MLA Paulelana Koki MLA singi mohut silladuna phongdokhibada Manipur gi Koki MLA singna karigumba hauzik central BJP lenga ka sathariba negotiation sida government Koki miyam amadi Koki MLA singna talibada bi union territory with legislature asi aibu oina thajaba piraklabadi Manipurda anauba government ama CM gi tharang toriba sida Koki MLA sing support tawgani haikibaga loinana makhoi gi demand asi centerna pidrabadi Madura tholakpa daita punamak makoina thengnagani haina phongdokhi aduga atopa masagi maming matha phongdokningdaba Manipur gi Koki Jau Furup tigi karakhibe MLA amana agency asita phongdokpigi matungina Koki Jau MLA singna talibada bi singasi center na haibi indaba oina uragasu karisu kaidi makoina party dagi tanthoklabasu makoida kariguma akaiba mateleiteki Manipur gi Koki Jau community digi karakhibe MLA singi mohut sinduna hariba MLA ani asina news agency da phong na makhoi gi aning ba apamba duda saplep khibagi wapam asina takliba asi Koki Jau miyam na amadi MLA singa pamliba Manipura union territory with legislature gi demand asi central government da mantikna ba amagum mayek singna urakli haina agency sina phungdokli Amarom karigumba BJP Central lengakna PR thamliba Manipura PR gi matam haibati mathang thagi February 10 thoida sahi pharagani numit kharani da ngairaba matam asida Koki MLA singna support tawdrabadi Central government gi plan asi mapung pharuidabagi mami urakli loinana karigumba February 10 phawm ki manungda Manipur gi oina anauba sarkar semaudrabadi hauzik leiriba 12 suba Manipur Legislative Assembly asi dissolve tawkhragani Zuko Beli gi mai Mount Aisorom na nakna sandokli NDRF SDRF thajinanaba Manipur gi governor na thajaba pirakri Zuko Beli gi Nagaland lom thangba umang da sakliba mai Manipur gi khwaidigi wangba sing ama oiriba Mount Isorom nakna sandoraktuna akoibigi khalda sauna mi paininga ema oirakli hairiba sing da sakliba lamaina ngasiga thara numit nini supna satharakibani loinana nongchudaba matam oibaga loinana asit awan tha oiba maramna thunna yangna mai aduna sandoraktuna sing mai kya yangna sandorakli haina report amana hari mafam adugi miyamna mai adu muthanaba yamna kan honarabasu lamai sakpa aduna kan man khibana maram oiraga lakshina bo honabada awabam oibaga loinana singnaba masumai unari Song Youth and Student Organization SSYSO gi mihut singa marak nakpada leiba miyam gi mateng loinana mai adubu makhatana ati atoba mafam kya sandok parakpadigi thingnaba war footing da thabak paikali adum oinamak mafam aduda hakthengna sangduna leiriba volunteers singi matungina mai sakpa adugi phibam aruba mongda lei hari loinana mai sakpa thengnabada expert oiraba miyoi singi mateng yaudana mai adu lakshin bada awaba mo oiri hari India gi environmentalist amadi community leader kya gi matungina mai sakliba thawdo asida state lengan athuba matamna khut thingzin ba mathau tai hairaduna matam sana lengan mai sakliba sida khut thingzil haudrabadi Manipur gi umang kya mang takpa yaun ecosystem na chauna mang takpa amadi lamlaki sa use kya gi lepham mang khibi hairi Nakalamaromda pawa magi matung ina mai sakliba maphamda National Disaster Response Force NDRF amadi State Disaster Response Force SDRF thajinanaba Manipur gi governor na thajaba pirakri hairi sakliba lanmai edubu thengnanaba aerial fighting support su pirabi hairi masiga loinana hausik phawbada lamai sakpa aduna kaya yamna mang takhankhibagi haibigi matangda authority gi maikeidigi report phangba leitri hairi Union Home Minister Amit Shah Tribhugar da thungkhre Koki MLA singwari sanabagi wapam laikhai taba ngamdri numinani gi khongsata Union Home Minister Amit Shah ngasi numidang wairam Upper Assam gi Tribhugar da thungkhibaga loinana BJP gi lusingba singi waiba mifam pangthoknaba sem saba loikhre Manipur gi Koki MLA singwari sanabagi matangda laikha taba ngamdri Home Minister gi Tribhugar gi khongsat asida tentative program oina Manipur amasum Assam gi oina English ngani ga kunga tareta pangthokadoriba
ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯉꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯂꯦꯛꯁꯟꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯈꯟꯅꯔꯒꯅꯤ꯫ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ PR ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯀꯨꯀꯤ MLAꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯄꯥꯡꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯃꯉꯣꯏꯅꯅ ꯇꯧꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ MLAꯁꯤꯡꯅ ꯀꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯇꯪ ꯇꯥꯕ ꯔꯤꯄꯣꯔꯠ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯣꯡꯆꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯁꯥꯝꯗ ꯉꯁꯤ ꯂꯥꯛꯇꯨꯅ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯦꯖꯣꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯎꯔꯦꯛ ꯏꯌꯨꯝ ꯇꯝꯕꯒ ꯂꯣꯏꯅꯅ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡ ꯑꯣꯏꯅ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯣꯂꯦꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ MLA 9 ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯁꯥꯝ ꯈꯣꯡꯆꯠꯀꯤ ꯇꯦꯟꯇꯦꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯞꯄꯔ ꯑꯁꯥꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔ ꯏꯌꯥꯔꯄꯣꯔꯠꯇ ꯍꯦꯛ ꯊꯨꯡꯂꯕꯒ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯎꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯊꯨꯕ MATAMꯗ ꯊꯝꯅꯕꯒꯤꯗꯃꯛ ꯀꯨꯀꯤ MLA 9 ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯤꯠ ꯁꯥꯍꯒ ꯑꯁꯥꯝꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯃꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯝꯂꯤꯕ PR ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯕꯗꯤ ꯍꯧꯖꯤꯛ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯂꯩꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜቭ ꯇꯧꯈꯤꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯊꯝꯂꯤꯕ PR ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯁꯦꯟꯇ꯭ꯔꯦꯜ BJP ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯩꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ MLAꯁꯤꯡ ꯅꯠꯇꯕ ꯑꯇꯩ BJP MLAꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯇ꯭ꯔꯦꯜ BJP ꯂꯩꯉꯥꯛꯅ ꯈꯜꯂꯛꯄ ꯂꯤꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯝꯕꯗ ꯑꯌꯦꯠꯄ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯀꯨꯀꯤ MLAꯁꯤꯡꯒꯤ ꯃꯈꯥꯗ ꯀꯨꯀꯤ CSOꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇ꯭ꯔꯦꯜ BJP ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀꯨꯀꯤ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯌꯥꯎꯔꯤꯕ UPF, KNO ꯑꯃꯗꯤ ꯀꯨꯀꯤ MLAꯁꯤꯡ ꯇꯥꯡꯀꯛ ꯀꯌꯥꯔꯛ ꯊꯣꯛꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯗꯨꯅ ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯀꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯅꯔꯤꯌꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯤꯠ ꯁꯥꯍꯅ ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯩꯔꯤꯉꯩ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 243 ꯔꯣꯝꯅ ꯁꯥꯒꯗꯧꯔꯤꯕ ꯑꯅꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯕꯤꯜꯗꯤꯡ ꯌꯥꯎꯕ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀꯦꯟꯗ ꯀꯝꯄ꯭ꯂꯦꯛꯁ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12ꯗ ꯎꯔꯦꯛ ꯏꯌꯨꯝ ꯇꯝꯒꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯨꯀꯤ ꯑꯃꯗꯒꯤ ꯀꯥꯅꯤ KG 63 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ SP ꯒꯧꯔꯕ ꯗꯣꯒ꯭ꯔꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ASP ꯑꯣꯄꯔꯦꯁꯟ ꯖꯥꯃꯤꯟ ꯊꯥꯡ ꯈꯣꯡꯁꯥꯏꯅ ꯂꯨꯆꯤꯡꯗꯨꯅ 33 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯁꯨꯒꯨꯅꯨ ꯇꯥꯕ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯀꯥꯅꯤ KG 36.054 ꯔꯣꯝ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯉꯥꯏꯀꯣꯠ ꯑꯃꯁꯨꯡ ꯁꯨꯒꯨꯅꯨ ꯇꯥꯕ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯥꯏꯟ ꯀꯥꯏꯅ ꯀꯥꯅꯤꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯇꯤꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯐ꯭ꯔꯤꯁꯀꯤꯡ ꯑꯃꯁꯨꯡ ꯆꯦꯀꯤꯡ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯐ꯭ꯔꯤꯁꯀꯤꯡꯒꯤ ꯃꯅꯨꯡꯆꯟꯅ ꯕꯣꯂꯦꯔꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯈꯥꯝꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯥꯅꯤ KG 36.054 ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯁꯇꯤꯛ ꯄꯦꯀꯦꯠ 38 ꯍꯥꯞꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯒ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ S ꯀꯅꯟ ꯕꯦꯡꯛꯇꯒꯤ ꯂꯠꯃꯤꯡ ꯊꯥꯡ ꯍꯥꯎꯀꯤꯞꯆꯩ 45 ꯑꯄꯣꯛꯄ ꯖꯪꯁꯩ ꯍꯥꯎꯀꯤꯞ ꯀꯧꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯂꯠꯃꯤꯡ ꯊꯥꯡꯅ ꯊꯧꯔꯛꯂꯤꯕ ꯕꯣꯂꯦꯔꯣ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯂꯝꯕꯤꯗ ꯐ꯭ꯔꯤꯀꯤꯡ ꯇꯧꯗꯨꯅ ꯂꯩꯕ ꯎꯕ ꯃꯇꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠꯂꯩ ꯊꯨꯅ ꯕꯣꯂꯦꯔꯣ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯐꯥꯈꯤ ꯍꯥꯏꯔꯤ꯫ ꯀꯥꯅꯤꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯂꯠꯃꯤꯡ ꯊꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯈꯥ ꯇꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯕꯒꯤꯗꯃꯛ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ UNCꯒ ꯀꯨꯀꯤꯒ ꯌꯦꯟꯅꯈꯤꯕ ꯋꯥꯐꯝ ꯍꯟꯗꯣꯛꯅꯕ ꯂꯨꯞ 3ꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯤ꯫ KNOꯅ ꯊꯥꯒꯠꯂꯛꯂꯤ꯫ ꯏꯟꯄꯨꯏ ꯅꯥꯒꯥꯒꯤ ꯈꯨꯜ ꯀꯨꯀꯤꯒꯤ ꯃꯥꯜꯍꯟꯕ ꯃꯑꯣꯡꯗ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯨꯞ 3ꯅ ꯇꯛꯁꯤꯟꯈ꯭ꯔꯤ꯫
All In Pui Student Union, In Pui Naga Youth Organization amasung In Pui Naga Women's Union na UNC gi president na pisin ki chirol amada ai koki NP Manipur amadi UNC na January 13 ta thadura khiba joint statement adu parubuda anga kopui naga singi apex body ama oriba UNC na ke songlung beles pu koki singi khul oina sakhang bagi mong thadura khiba chirol aduna samam na papukhali mafam adura ke songlung kauba khul amata reki lainga ki record su yaudi kumja english ngani ga taraga tereta inpui gi lamda farmhouse ani khak sakhi Tanpoimon area farmhouse ani sakhi badu customary law natragan historical gi oiba mongda khul oina sakhang balaithi state lenga nasu khunni haina lakthoki balaithi UNC amasum kim gi joint statement aduna miyam na samam na bapokhalle haina palladuna siol asin hai asumba da yumpham oidaba amasum kanglu khudimak na yaninga da mongda thabak pekhat kadabani UNC na lam amadi right ka mari lena bahiram sing haksina lawbaga loinana tarai na thabak tawridabani ke sunglung bu kuki gi khul ama oina sakhang bagi mongda thadora khiba joint statement adu gi matangda miyam gi samam na ba ko khana ba UNC na mapung phana sengdura kadabani mari laina ba tribe amadi lam mapuga tan naramba tawduna naga gi lam kuki na claim tawrak pada asuma malhana bagi mawongda thadora khiba sirol adu gi matangda Marik sumba wapam pongdok tuna samam na bako han gada banahari amaromda Zirang Rog United Front Kamson gi kangbuna ke sunglung beles mai tharam badagi tholak libu wathok asigi matangda matam sana miyeng sanglak pagi dama JPRN NACN gi atoki lonsar amadi NNPG gi convener N Kitobi Zimomi bu Kuki National Organization KNO gi na thagat ba pongdokre KNO gi President PS Haukipna N Kitobi Zimomi da thaki ba sirol amada hai zahi ani makha hena tholaki ba kangluk irang na maram oiraga mipai ba pokla miyam gi pokning phathana ba gi damak NACN lokhalak di ba thawrang adu singthani ngai ni nungsi chandana hingminana ba hai ba NNP gi wakhalon bu ikai kumna bu ulle ki Manipur da anauba lenga coming soon 50-50 da lairi lenga sembagi matana koki MLA kharaga Amit Shah Guwahati da unaraba yai Wayel Katidana sumna report tauri cinema hall singda coming soon haina screen na tharam laga film adu kapasu yauki kaptabasu yauki bagum Manipur anauba lenga coming soon 50-50 da lairi lenga ama seman ba yabagi matam su tha makhai amarum tam ngai silak baga loinana Manipur gi miya marak su lenga soidana semgani haina basu yawi aduga sem laroi house dissolve tawkhragani haina basu yawi mara asida MLA sing su lenga sembagi matangda party gi high command amasum central leader sing gi khutta laikhibana makoi su karimata khangmangam dabadagi thara khullaga lainari adumaina ma haujuk phawgi oina February amada parliament puthokadaba budget ta Manipur gi tokhaiba budget ama puthoknabagi wafam yaudri masi hektamak hapsilakpasye mathong khangmangamdri karigumba budget puthokpa asina yauraktragadi popular government ama February gi ahan masayol lairabu yai haina pannabasu yawi Guwahati dagi phangba pauna hai Union Home Minister Amit Shah numit nini gi khongsatta ngasi numidang pung 8 tabada Delhi dagi Guwahati da thunglaragani maana Guwahati da lairingai thabak yamna singadori tuan project mayam sangaba ore yum tamak natana ikoi dana pangthokadori be state assembly gi mikal gi matangda mathang madawnaina mifam gas pangthokadori aduma pumara asida Manipur gi kokijau gi MLA nipan hayeng Union Home Minister Amit Shah gu unarba ya haina panari hanadi Union Home Minister Amit Shah ngarang January gi kungani pan Guwahati da lakani amasu ngarang numidang kokijau gi MLA sing unagani hainaramani adubu ma khongsat adu tangai phadaba kharagi dama nong mason tharaga ngasi numidang yorakadaba na maram oiraga hanagi schedule sing adu da ahongba mathang lakpani hari mara asida koki community gi marak state asida popular government ama semandana ba yamna kanna lobby tawri masigi sumathakta miyam gi pressure ama lehanana bangarang Chuchampur district headquarter da mairoi sina no popular government haiba banner gi makara khongsat ama sakre Central government hanjina kuki singi waiba separate administration natragana union territory semba oithokloi haina phongdokhrabasu makhoi gi demand hauzik phawba handokpalitri lengak semandana bigi panamda state asida nongmai yauna bomb top caption bigi lan amuk horakadra haibigi singnabale masina Manipur ingtapa hanjilaktri haibigi message ama pihanana ba kuki khulai paiba kangbu kharanasu yamna kana honari Maitei singi oinadi Manipur popular government ama lairaba matam aktada state asida tangdu leitaba purakan bangamgani haina thajan loinana lengak semang ngainari
NPF na makata na BJP ga satminaduna Manipur BJP gi anauba lenga ama lakani haibagi thajaba thamli MLA Losi Dikho ing tappa hanjin handuna furup masiel gi marakta nungsi sanaba puraklaba matamda irang asigi warisin purakpa ngani NPF na makata na BJP ga satminaduna Manipur BJP gi anauba lenga ama lakani haibagi thajaba thamli haina Mau Asia gi MLA Losi Dikho na phongtokre wapamasi Sandel Christian Village ta pangthokiba Anal Nagai Student Union na kuntraga nipalak suba General Conference ta phungdokibani anoba lenga ki matang na palladu na mang na hai Manipur BJP gi lenga lakpadigi NPF na mapung phana lakli makata na susatminaduna athuba matamda BJP gi lenga ama lakani haibigi thajaba thamli center ki maikedi gi anoba lenga samlakpa matamda NPF ki maikedi gi angam mateng pangana ki nakalamaromda National Highway sing da ban namadi blockade tawbagi matang da mang na phungdokibada mipung khudimang na ban namadi blockade sokat nathi aduma pukana guma mi amanasu fruit mashil gi marak sarang na nabamadi wakhalon tinnadana ba hotnabadi to honing di hena phungdoki Manipur si furup kaya na punno kundaminaba lamda moibana furup masil gi marakta ngihaki oina wakhal manadaba thaudok thokta nati adumakpo punno hingminabagi wakhalonda nungsi sanaba purangnaba aikoi khudimangna hotna minagadabani ke sunglung village mai tharambaga mari rena kuki NP amadi United Naga Council ga punna phaminaduna ingta pa hanjilangnaba hona kibadumak thaganingaini adumakpo yanaba si laitana miyoi khrana matam khragi oina National Highway blockade toksilakuna miyam gi marakta samamnaba thokankre hauju punamak loisinduna ingtapa maikei da hanjilakpa hori henasu magna phongdoki ngasigi thauram adugi manungsana ANSU na nauna lingkhatpa Sandel district ki mahairoi singi oiba competitive exam gi coaching center amasu MLA Losi Dikhona maikum hangdoki thauram adugo mari lainana ANSU president BD Ningwar Anal hai Anal Pro ki mairoi sing amadi naha singbu mahima sing amadi sana khona bigi lamda hena miyeng thamduna mating leiba phurma ma oina bigi panamda conference asi pangthokpani hanis phungdoki